ꯃꯌꯥꯝ ꯉꯁꯤꯗꯤ ꯒꯦꯝ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯁꯥꯟꯅꯗꯕ ꯒꯦꯝꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯇꯨꯄꯤ ꯍꯥꯏꯅ ꯀꯣꯠꯆꯤ ꯌꯥꯎꯕ ꯇꯨꯄꯤꯁꯦ ꯁꯦꯠ ꯂꯥꯡ ꯎꯞꯁꯜꯂꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯔꯥꯎꯟꯁꯤꯗ ꯆꯪꯁꯤꯜꯂꯒ ꯇꯨꯄꯤꯁꯤꯅ ꯁꯤꯒꯤ ꯀꯣꯠꯆꯤꯁꯤꯅ ꯁꯤꯗ ꯄꯜꯍꯟꯒꯗꯕ ꯇꯨꯄꯤ ꯕꯥꯁꯀꯦꯠ ꯑꯗꯨꯗꯣ ꯐꯔꯦ ꯃꯌꯥꯝ ꯒꯦꯝꯁꯦ ꯄꯥꯔꯤꯁꯦ ꯊꯕꯛ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯄꯥꯔꯤ ꯍꯥꯟꯅ ꯅꯪꯅꯕ ꯍꯥꯟꯅ ꯎꯞꯄꯜꯂꯅꯤ ꯁꯦ ꯅꯪ ꯎꯞꯆꯔꯣ ꯅꯪꯅ ꯀꯣꯠꯄ ꯅꯨꯡꯉꯥꯏꯗꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯍꯧꯔꯗ꯭ꯔꯣ ꯍꯧꯔꯕꯅꯦ ꯚꯥꯏ ꯍꯧꯔꯕꯅꯦ ꯚꯥꯏ ꯏꯅꯥꯎ ꯅꯝꯃꯤꯁꯦ ꯄꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯥꯔꯤꯒꯤꯗꯃꯛꯇ ꯀꯣꯠꯇꯅꯕ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯨ ꯁꯤ ꯄꯥꯗ ꯂꯥꯛꯑꯣ ꯀꯣ ꯁꯤ ꯃꯑꯣꯡꯅꯤ ꯃꯥꯜꯂꯦ 야돼. 야이. 야돼. 매야 다이브네 매야 다이브네. 디스퀄리파이 저 아무것도 떨어. 뭐 일단 마나 왕매네 버지기도 야돼봐. 하기 시대 오이래봐. 자, 미안하다. 까왕 너 까왕 오게. 에이, 빨리 가. 카메라. 예. 빨리 딱 그래. 아주기 어떻게 하는 티저니 야래. 야래. 아두가. 세. 아니 손 많이 떼려냐 없네 미미네. 빨리 감 그래 시나. 빨리 해 이때문에. 아니 너무 무서워. 아두디. 세컨드 데이터 오게. Yes. 진짜. 시작시 맞담도 되면 얼마인다. To go. 예. 예. 로에. 이제 빛 라이트다. 에, 야래세 바디 좀 소리더니 야래 마상 떠로. 여우들의 군인 깎아로 해보게. 군인 깎아로. 군인 깎아로 방에. 그러니까 하니 방에. 아이. 방에 많아. 에, 뭐야 하이선 비려도. 좀 삐지가 내리는데. 알아. 이 빨리 진짜. 냄새. 해네 우방에. 군인 깎아라 돼. 마는 용도 봐. 예. 저 진짜 덕대 가당하러. 에이, 가. 내가 선물 받게. 야, 니 통화 들려. 어디로? 예. 어디로? 여기에 가이도. 아도 하이그 놈이. 여보네. 해나 뭐 오, 여보네. 마닝대기. 하이도에 보세요. 뭐잖아. 마닝대기 가이는 앵글 하이도 이봐. 야 네가 이러. 와가지고 이거. 빠졌대 얘기를. 이거. 비가 다 이제 녹았네. 에 여기야. 야 영도래. 아주 이것도 빨리 봐. 내가 파이디 얘가 이제 빨리 먹도 빨리 봐. 야 우르시고. 처음 달래 들어. 처음 달 나마이로 처음 내려. 에이 약속에 넣어달래 이거 이제 말 바꿔지. 까노 야디 그냥 쉬고. 그러니까 수행 되잖아. 아직 거기 어디 여기 오로 이시기. 아니 얘가 야 여기. 아니 뭐 여기. 당신도 그렇죠. cái nó mà xí kìa cái tôi sẽ vào lịch cơ. 하우로. 박사 있는 DP được 네, không? 하우로. Ngamui itu kan. Nanti kan dia malah. 뭐니? Dia ya udah kita kamu di kawan bang mana. Kita ni meh Dia ada terus dong. Si kita ni bro. 머닝 할로. Aku di nonton itu. 머닝 할로. Dan apa itu dia? 라와. 나는 너가 이거 먹는 합자로. 야래. Oleh. Nang lại nạp số bạn lại. Bay cái phía sau này đấy. 뭐이 냄새. 아, 이거 빠셔래. 그러지 길래 되지. Ôi. 아주 아이기 주고 아이기 주고 와 아이 맞네.
ꯅꯪꯒꯤ ꯑꯃ ꯌꯦꯡꯉꯁꯦ ꯐꯥꯔꯁꯁꯦ ꯀꯩꯅꯣ ꯄꯥꯔꯤꯒ ꯑꯩꯒ ꯂꯥꯛ ꯃꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯊꯨꯈ꯭ꯔꯦ ꯍꯥꯏꯕ ꯅꯩꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯋꯥꯟ ꯁꯣꯠꯇ ꯇꯥꯔꯤꯗ ꯑꯩꯁꯤꯗꯤ Tani, vai solta. Tare, tare ne. ꯅꯨꯄꯤ ꯃꯆꯨꯁꯤꯒ Oh, ꯀꯩ ꯇꯧꯏꯁꯤꯕꯣ ꯅꯨꯄꯤꯁꯦ ꯁꯦꯝꯒꯦꯒꯗꯤ ꯍꯥꯏꯕꯖꯥꯠ ꯍꯥꯏꯗꯣꯛꯏ ꯌꯥꯗꯦ ꯃꯣꯏ ꯇꯥꯔꯦ ꯇꯥꯔꯦ ꯃꯣꯏ ꯌꯨꯅꯤꯇꯤꯁꯤ ꯄꯥꯝꯖꯩꯕ ꯁꯤ ꯂꯥꯎꯒ ꯀꯔꯤ ꯇꯧꯏꯁꯤꯕꯣ ꯁꯨꯝ ꯐꯩꯗꯣꯛꯑꯣ ꯅꯪ ꯑꯗꯩꯗꯤ ꯇꯥꯔꯅꯤ ꯌꯥꯝ ꯇꯜꯂꯤꯗ ꯁꯤꯗ ꯂꯩꯔꯦꯕ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯕꯅꯦꯗꯣ ꯍꯥꯏꯔꯣꯏ ꯑꯣ ꯍꯥꯏꯅꯣ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯒꯥꯏ ꯃꯗꯨꯗꯤ ꯌꯥꯔꯦ ꯀꯥꯏꯗꯒꯤ ꯆꯠꯂ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯅꯪ ꯄꯅꯤꯁꯃꯦꯟ ꯂꯩꯇꯦꯀꯣ ꯂꯩ quando que pediu essa ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯃꯨꯚꯤ ꯃꯥꯜꯂꯦ ꯅꯥꯀꯟꯗ ꯌꯦꯡꯉꯗꯤ Não tem mais calma mais, eu vou dar pra você. ꯀꯔꯤ ꯇꯧꯏꯁꯤꯕꯣ ꯌꯥꯝ ꯂꯥꯏꯗꯧ ꯃꯥꯜꯂꯦ ꯑꯩ ꯕꯥꯁꯀꯦꯠꯇ ꯇꯦꯛꯀꯅꯤ ꯚꯥꯏ ꯐꯤ ꯁꯥꯕꯩꯅꯤ ꯑꯩꯒꯤꯅ ꯑꯩꯒꯤ ꯅꯥꯕ ꯅꯪ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯍꯦꯗꯤꯡ ꯇꯧꯁꯜꯂꯤꯁꯤꯕꯣ ꯀꯩꯅꯣ ꯑꯦꯕ ꯈꯪꯗꯦꯅ ꯀꯔꯤꯗ ꯌꯥꯔꯦ ꯄꯅꯤꯁꯃꯦꯟ ꯌꯥꯝ ꯍꯥꯏꯇꯥꯔꯦ ꯅꯪ ꯍꯪꯉꯣꯏ ꯆꯣꯡꯒꯗꯕ ꯁꯤꯗꯒꯤ ꯂꯩꯌꯣꯡꯗꯨꯒ ꯋꯥꯏꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏꯖꯇꯨ ꯌꯦꯡꯖꯧꯕ ꯐꯥꯏꯅꯦꯜꯂꯤ ꯑꯩꯅ ꯐꯥꯔꯁ ꯇꯥꯔꯝꯃꯅꯤ ꯃꯇꯝ ꯌꯥꯝ ꯆꯪꯕꯗ ꯐꯥꯔꯁ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯔꯦ ꯄꯅꯤꯁꯃꯦꯟꯅꯤꯅꯦ ꯈꯟꯅꯔꯣ ꯑꯩ ꯈꯪꯗꯦ ꯁꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝ ꯑꯃꯨꯛꯇ ꯍꯦꯛ ꯆꯪꯉꯛꯄꯒ ꯇꯥꯈ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯍꯩꯕ ꯃꯥꯟꯈ꯭ꯔꯦ ꯗꯥꯎ ꯌꯥꯈ꯭ꯔꯦ ꯑꯗꯣ ꯐꯥꯔꯁ ꯑꯃꯨꯛ ꯈꯜꯂꯅꯤ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯍꯥꯔꯠ ꯃꯣꯠ ꯑꯣꯏꯍꯜꯂꯒꯦ ꯁꯤꯒ ꯈꯣꯏꯖꯤꯜꯍꯟꯈ꯭ꯔꯒꯦ ꯌꯥꯔꯦ ꯌꯥꯝ ꯀꯟꯅ ꯇꯧꯔꯨꯅꯨ ꯌꯥꯔꯦꯁꯦ ꯄꯣꯕꯅ ꯍꯦꯟꯅ ꯐꯔꯦ ꯐꯥꯔꯁ ꯇꯥꯟꯅꯕꯒꯤ ꯂꯝꯖꯦꯟꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦ ꯀꯣꯠꯂꯦ ꯉꯁꯥꯏ ꯑꯍꯥꯟꯕ ꯇꯥꯈꯤꯕꯒꯤ ꯗꯁꯥꯅꯦꯕ ꯀꯣꯠꯂꯦ ꯅꯥꯒꯁꯦ ꯕꯪ ꯕꯪ ꯁꯥꯏ ꯇꯥꯔꯣ ꯌꯥꯗꯦ ꯍꯥ ꯂꯥꯞꯅ ꯀꯥꯡꯈꯠꯄ ꯈꯔ ꯑꯣꯏ. ꯂꯥꯞꯅ ꯂꯥꯝꯃꯛꯄꯩꯅꯤ ꯈꯤꯇꯪ ꯋꯥꯡꯈꯠꯂꯨ ꯃꯅ ꯐꯨꯔꯦ ꯇꯧꯒꯅꯤ ꯈꯤꯇꯪ ꯋꯥꯈꯠꯂꯨꯒ ꯇꯧꯔꯣ ꯄꯤꯖꯦꯟꯁꯤ ꯀꯥꯡꯈꯠꯂꯤꯗꯣ ꯍꯣꯏ ꯄꯥꯔꯤ ꯍꯤꯁ ꯄꯤꯕꯦꯠ ꯇꯔꯥ ꯊꯤꯔꯒꯦꯀꯣ 1 2 3 4 ꯑꯩ ꯄꯣꯖꯔꯒꯦ 5 6 ꯑꯌꯥ Sini kali aja. ꯉꯥꯏꯔꯣ ꯁꯤꯡꯕꯦ ꯈꯪꯉꯦ ꯑꯗꯨꯗꯤ ꯑꯁꯤꯗ ꯍꯥꯏꯌꯦ ꯀꯩꯗꯧꯔꯒꯦ ꯉꯥꯏꯔꯀꯥꯟꯗ ꯌꯦꯡꯉꯨꯅꯦ ꯑꯍꯥꯟꯕꯒꯤ ꯗꯥꯎ ꯌꯥꯈꯤꯕꯩ ꯋꯥꯅꯤ ꯃꯣꯏꯁꯦ ꯌꯥꯝ ꯍꯩꯇꯕꯖꯥꯠꯅꯤꯗ ꯆꯣꯡꯗꯁꯨ ꯌꯥꯏ ꯈꯨꯗꯤꯡꯗꯤ ꯀꯥꯡꯕ ꯆꯣꯡꯗꯤ ꯆꯣꯡꯒꯅꯨ ꯈꯨꯗꯤꯡ ꯀꯥꯡꯒ ꯆꯠꯂ ꯌꯥꯕꯩ ꯇꯥꯏ ꯌꯥꯔꯣꯏ ꯈꯤꯇꯪ ꯆꯤꯡꯊꯕꯤꯔꯒꯦꯁꯦ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯃꯣꯏꯁꯤꯗꯤ ꯀꯩꯅꯣꯅ ꯇꯦꯝ ꯆꯠꯄꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯇꯥꯔꯦ ꯇꯨ ꯀꯣꯠꯂꯦ ꯀꯣꯠꯂꯦ ꯇꯨꯄꯤꯗꯨꯁꯨ ꯁꯦꯝꯃꯨꯀꯣ ꯅꯪ ꯃꯥꯏ ꯇꯨꯄꯤꯗꯨꯁꯨ ꯁꯦꯝꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ Tanto video kan tak boleh, mending dah hendak balik tu nak. ꯅꯦꯝꯊꯍꯟꯈ꯭ꯔꯦꯕ ꯌꯥꯔꯦ Video tu hal lebih ni. ꯐꯪꯉꯦ ꯐꯪꯕꯨꯗꯤ ꯐꯪꯉꯦ ꯂꯥꯝꯕ ꯃꯥꯏ ꯆꯣꯠ ꯍꯧꯖꯤꯛ ꯍꯣꯏ ꯃꯥꯒꯤꯗꯤ ꯍꯥꯏꯠꯁꯦ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯦ ꯑꯗꯨꯅꯅꯦ ꯉꯁꯥꯏ ꯑꯩꯒꯤꯗꯨꯅ ꯐꯪꯗꯕꯩ ꯈꯔ ꯋꯥꯈꯤꯕ ꯍꯥꯏꯠ ꯐꯪꯉꯗꯤ ꯀꯣꯠꯄꯗ ꯈꯔ ꯂꯥꯏꯌꯦꯕ ꯅꯪꯒꯤꯗꯨꯅ ꯀꯔꯤꯕ ꯇꯦꯀꯥꯏꯒꯤꯁꯤ ꯌꯥꯗꯦ ꯈꯔ ꯏꯟꯈꯠꯀꯦ ꯃꯌꯥꯝꯅ ꯇꯨ ꯃꯣꯏꯅꯤꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯏꯁꯦ ꯈꯔ ꯏꯟꯈꯠꯄ ꯇꯥꯔꯦ ꯀꯌꯥꯝ ꯌꯥꯝ ꯈꯦꯠꯅꯔꯒ ꯑꯩꯁꯤꯕꯣ ꯈꯦꯠꯅꯩ ꯍꯣꯏ 1 2 ꯒꯣ ꯃꯥꯏꯗꯣ ꯍꯧꯖꯤꯛ ꯌꯥꯗꯕꯗꯤ ꯑꯃꯨꯛ ꯍꯜꯂꯦ ꯃꯥꯒꯤ ꯌꯥꯗꯕ ꯅꯠꯇꯦ ꯑꯩꯅ ꯍꯩꯃꯟꯕꯗ ꯅꯣꯏꯅ ꯊꯥꯖꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯏꯈꯤꯕ ꯑꯅꯤꯗꯣ ꯁꯦ ꯍꯪꯉꯣꯏ ꯆꯣꯡꯉꯣ ꯁꯤꯗꯒꯤꯅ ꯑꯁꯨꯝ ꯆꯣꯡꯉꯣ ꯌꯥꯔꯦ ꯂꯥꯛ ꯆꯣꯡꯉꯣ ꯁꯦ ꯃꯔꯝ ꯃꯣꯛꯄꯁꯤ ꯆꯣꯡꯊꯣꯛꯁꯤ ꯂꯥꯛ ꯄꯥꯔꯤ ꯍꯪꯉꯣꯏꯁꯦ ꯑꯃꯅ ꯇꯥꯡꯁꯥꯡ ꯑꯃꯅ ꯃꯣꯔꯦ ꯍꯪꯉꯣꯏ
เอ็นหน้าไปดิช่วยนะ อย่าช่วยเลย เอาไปตัดฉากนี่ได้ยากเองอย่านะกินที่หนุ่มที่รวยตัว เซเลนีอะไรคนเมื่อกี้พอได้แม่มาดูดิอะคุยกับโปรเชมจ่าดูกี่วิดีโอนำมาดูปัดดูนำจะละแกก็ดีแม่ช่วยดูไงเนอะเลยนะพอได้แม่มาสิดีวิดีโอเจอดีมาตั้งจะเลยเฉลยแกบายบาย มีทำยังไงจะไม่ชิดตัวเลย พอได้แม่เลยเฉลยแก